Bauchadi Yumpum Uipamar Uipa Paukara update Taujari. February Kuntarit ki Mikal Asi Yatok Travadi Mikal da Hiena Saiting Figure the Warip Loragani Asom. Tazi Kungatariat no Majin Vita Hanbatanka Chemical Pang to the Election Commission of India Matam Leblak Liba Asi. Out of Hiena Kudung Chaka the Banabit the Lip Nabasi SO Amsung Stars organizations in Apple Tauribasi. Tazi Gitara Pahobaki Manung the Tabaco Pang took the Bataravadi Lakatur Mikal Asida. Hiena Saiting Figure the Warip Loragani and Asongi Makadagi ECI the warning Tauragle. Asong Information and Publicity Secretary Kanyit Len Dongla Tatorpa Chero Lamana Haribadi February Kungatariat no Majin Mita Mikal Pangtuk Election Commission of India Gimaki the Kimatam Lepsilakliva Asigimeuta State the Lady CSO Amsusars Organization Kiana Yamna Haxin the Loudon Jaring the Bafang Dokrabane. Now Majin Mita Mikal Gimatam Lepsilakpasi travel Miam of Sumita Kunaki, you listen Kiana Christian community Gimeuto Ibana Yamna Kana Janing de Luina religious sentiment the Yamna Sokale. Now I didn't meet Mikal Pangtuk not upon Madame Lepsilakpa as an crystal lighting Saliva Muikiana. Lighting Lison Pangtuk Fana citizen Kiana vote Tadapang Maloidori. Election Commission Gimakegi citizens in Kudimak Makogi from Komtokpa, Haxing Adu Fangana of Huanagadabane. Now I didn't meet Natava at open with Election Commission Gimakegi Nauna. Matamama Leblak Watarabadi, Miam Ginteres, Wigani, Luina Yamlava, voters in the board people Hungane. Karikama CSO Amsung Church leaders in the Arva Affiliasi Election Commission of India Gimakegi Tadaba Toglava. Loin State Government Christian Community Apambasi Kangvidaba Toglabadi. Lagliba Mikal as the Hiena Sighting Pigaba Warip Lauragane. Atopau Amadana Govindas Masana nomination file Tokidre. Tat Lakadoriba Taraganito Suba Manipur Legislative Assembly Mikal Astep Besnobur Kentrada. BJP Kimrip Wariba Govindas Kontoksam Nasi Masangam Nagtaban Maram Orga Mahak Masana. Election nomination file Tokidre Mahakimo Chindona proposal license Ibopisak Singna. Nomination file Toki Hari. President Fangba Paugi Matung in the D. Govindas Kontoksam Hosik. She's a hostel the Lakanari Hostel Asimugda Order of Affirmation Zataki Hari. Govindas Kontoksam Sabsana Karikaram Balina Layuk Nabadegi is a hostel that admit Laukibano Ibadu. Sabsana Kangri Adu President Fangba Paugi source Amadadi. Govindas Kontoksam COVID-19 positive Webinamaram Oraga. She's a hostel like an abani hang disaster Ravai Hari. Nabi Masa Ama Namza Namtekna Vikiva Anan Sahikun Zelda Tamnaba Lauk Tokre. COVID-19 pandemic Manung Mamang Saiki Mars Taragum Dogi Epung Taramakai Adwaida Tawal District Manung Chanaleba from Amataki Piklipi Sahi Taragam Dogi Nabi Masa Amaban Namza Namtekna Vikiva Tenta Kuno. Awang Lake Degi Sauduri Mayum Anan Sarma Sahi Taragamapan Apuk Palake Traba. Sauduri Mayum Ibutombi Sarmuba Special Jazz Boxo Tawal Foxo Eki Intersection. Six the Marat lady and loud for a crabamatung and Sahi Kunzel the Bandio and the Tamnaba Lauk Tokre. Women Police Station Tawala Local FR Amagamari Lane of Mamang Sahi. Mars Taragum the Ginok Tilpung Marie Karakalakba, Adoida and father of Hong Kong Chatabagi Judicial Custody the Tamlake. Police Night Equis Asigmata Sarsit file Lankalak Putagi Special Judge Boxo Tawalda case Asigdama Special Trial Satarake. Trial Asigamari in a corner for education witness Marigi Japan Sing Daukre. Zamanadu Gimnum the Manhaikipadi, victim or with Sahitaraga Humdogi, Pimaza as a class 3 Katamaktam Libine. Maki Mafana Waksoki, Mason Men Orga, Pandemic as a school soti, Weban and Pimaza as a division Tambibagi Minda Anana Namza Nam Tekna Kibani Ike. Equis Imake Weriba Defense Council the quarter Lankala Kiba war from the Ananasi class 11 fast over Matung class 12 Tamtana Hokiba Sahi Lisingani Taragani Panda. Diploma in computer applications of past Aukre. Lisingani Taraga Darukana and National Martial Arts Games the bronze medal funky, Lisingani Taraga Matoi, Lisingani Taragani Toy the Fang Tokiba, Wuzu Championship Tasu and Tar Flesk Imara Fangaki Hare. Nagalani Maki Samison Sing Kona Taravatung Ananasi, Boxo Eki intersection 6 Kimakada Mara Lady, Adamabang the Lauk Tokre. Mara Lady Bamu Asikitamaka Asikimanga the Code Asida, sentence hearing Sopang Tokre. Yaringadugi order the Ananbu Sahi Kunzel the Bandiona Tambadana Lupalising Magi Finesu, Tiana Bakangan K. Karigama Pangi Sanpamasi and Nati Dragadi among the Piki Bandiki Madam Dagi Tataru Ambagaso, Sangtonaba Kona Lautoki, Loin Nupimasa Asipamati for Victim Compensation Scheme Lissing at the Taragamapangi Makada, Lopa Lakmariki Financing Assistant Fanganabasu, Marilena Bazin the Kangale and Lautoki. Makadarakba Atopao, Madana. Legendary singer Lata Mangeshkar gi arwaiba mathau phangamda Shahrukh Khan matin setkibra haibagi asokba wathok. Laibaka sigi Nightingale of India haina khangnakiba
Lata Mangeshkar ki aroiba mathau mangham pangthokpada saruk yakiba Bollywood star Shahrukh Khan matin chitkhibra haibiki asowe issue ama waire. Masagi sahi marfudra nithoi suraba legendary singer asi haukiba January gi hanba sayulda COVID-19 positive oirakpadagi Mumbai gi hostel amada laikandaramlaba matung arang nawaichi numitki ayuangan pada laikhidabani COVID-19 maram oiraga maki organ sing adu pehlar oirakpadagi laisat asidai kanbagam khidabani hana doktor gi mekai digi phongdokle. Legendary singer asi gi aroiba mathau mangam pangthokpagi thoromda Bollywood star Shahrukh Khan, Amir Khan, Ranbir Kapoor, Prime Minister Narendra Modi amasung Maharashtra gi Chief Minister Uddhav Thackeray na sing bigyaw na tongan ba celebrities amasung top leader kaya na saruk yake. Aroiba mathau mangang pangthokpagi thorom asida Shahrukh Khan na Lata Mangeshkar gi thawai yawdra haksang na matin chitkhibra habasi asoba isu amadi oire. Aduba thawduk adugi asengbadi Lata Mangeshkar gi thawai yawdra haksang aduda Shahrukh Khan matin chitpadi laikhide Muslim sing oira lai khurumba loiraba matungda evil spirit natragana saitan sing adu tanthokpoina macindagi sor kamthokba asi janai. Hariba thawang asi adumak Shahrukh Khan na legendary singer asi gi mafamda aroiba yuna ikai khumnaba utlaba matungda sathakibani aire. Adumukpa Shahrukh Khan ki thawung adubu Lata Mangeshkar hinglingai matamda mahaka khangna sanaba amasung tindaramba kyana Twitterda hateful comment kaya thagana rakhe. Tasengbadi Shahrukh Khan na dua toraba matungda Lata Mangeshkar gi thawai yawdraba haksang da protection gi amasung mathang ki bafok ki blessing ni ki adum hangna matin sit ki habadu aranbani aire. Adoba comment abana Shahrukh Khan ki megi dagi Lata Mangeshkar da matin sitba mata laikide Islam gi wena chanabi adu pangthokba khaktani. Muslim ki chanabi oina Holy Quran dagi ayat sing adu thiraba matungda macindagi nungsit kamthokpa si chanai marmaduna masi issue amanate aire. Laikhidraba Lata Mangeshkar Mumbai gi Shivaji Park ta masanaraba personality sing amasong magi fan listing kayana saruk yaduna aroiba mathung pangthokibani. Laikhidraba asigi mafamda bhargi masu hungi firal Kuptana state ki thakta aroiba thakta mathau mangam pangthoke sahi humfudra hian mahaki career asi miam hian sakang navada natana Indian language da isai lising kuntra manga ki mathakta sake panbaja badi legendary singer asi lising amaga sa panwafudra mapan ki November kuni thoida BJP na support tawraga Rajya Sabha ki MP oiram khibani loina lising ani supna manga ki November kuni thoi fawba house ki member oiram ke RDI ki matungina legendary singer asina Rajya Sabha ki MP oiringi matamda parliamentarian am oina fangkiba allowance amasung check amata larong khide parliament ki pay account office da ki Lata Mangeshkar da piba payment khudimuk loin halakhe adumok parliament ki house da amba patamda absent oike Rajya Sabha ki sahi taruki matamda mahanamit taragani thoi ni khaktam house da president oiram ke hariba sahi taruki matam asida train gurung chatpaga mari lainana Armstrong Minister question amakatang thamlam ke karigidabak mahana parliament duka mafung fana saruk yakidabano hain hangkibada politics ki maramda mahana khangdoino aike Supertech Twin Towers sing saywal ani gi marungda thogaiba auragane Noida da Supertech na sagiba mathol nifu gi tower ani thogaiba gi thabak saywal ani gi manungda auragani ananing thogaba namita Supreme Court na aikre Justice D.Y. Chandrachud lusing ba bench amana Noida CEO da saywal ani gi manungda thogaiba gi thabak hauna naba amasung thugai bagi schedule amadi tarik sing finalize taunaba GAIL jauna mari leinaba agency pun bagi mifam amapung umpudrani thoye manungda pangthok na ba sukhangan ke Fraser wangba underground national gas pipeline amal leibana param oiduna GAIL gi NOC mathautai aina to court asida khangan ke bane pipeline adu meter tara manghar lamna amasung meter ahum lu mafam da puri bane tower sing thugai na bagi dabak defense ministry na explosive simply kani anasu court asida khagan ke haukiba August kuntra ka patoi da pikiba judgment da Supreme Court na Noida da leiba Supertech ki tower sing adu thugai na ba amade flat leiba miu sing da sell refund tawn na order tawbada natana arana hui tawkiba Noida amre real estate company ga official sing Uttar Pradesh urban development UPUD gi section 49 gi makada prosecution chathana ba su order tawke makoina logi wangba da tower sing adu saba ihan kibani hana kon baral si kibani Admission matau tamduna building dagi chong thabada na pamasa amasi kre Kolkata gi Fulvagan area da anniversaries ama dagi sin ama matau tamna na khona bada masagi chahi taragani thoi suraba na pamasa ama awangba building ama dagi chong thaduna sikre and police officer amana ning thoka bada mita phang dokre sidhe de laiba maming chatpa school ama da manga suba class tamba Viras Pasi Sia na mathol taramari gi residential building amagi terrace dagi thangna mita chong thakibne Magi haksang mafum kaya da soki private nursing home amada puraki bada mahak tarak bagdagi soki badagi siri aina doktor sing na aike
Maka tarakba atopa Manipur ki pau amakatanga. Lagay miyam na kihan kipa laite aran ba wafam ne. Lagay miyam na kergaw yung kay maka lagay dagi basir zangi imungda kihan kangandulo jumbay takani ay kipa laite. Aran ba yung pam yaw da wafam ne ay na kergaw yung kay maka lagay dagi yung kay ongbi tombi na fangdokre. Wafam masingarang lagay asida pangtokiba pangmising ko na ba amada fangdokiba ne. Mangray ho kifa ta asigi ahumda lagay asida tokiba amagamari lain na lagay asidagi Nazgut kau amagi mama basir zana ngarang media da aran bajum pam yaw da wafam sing phangdor pa thengna re magi afuk fina phangdor ke wafam sing adu aran bani masano fa po semtok pagi mahota kan katuna nabida du da laukhiba kaya adu su ta pa da dungai te thawdo ga du da maral sidiba constituency asida la kador ba mikal asida mirep oi ga doriba amagi manaw no pa adu di lekai asida leiba mirep adu ke worker sing in bidang da maidal ten ba lakpani adu batanza adu da mahagi masano fa naza kan lambi mayai da Safeguard am tham jinduna maital thin phalak leba gari singa du lambi asi phauduna chatpa yaroi haidun thingduna thamke madugi chapchaba video footage singa si su lengdana lei matang adu chatpa yaroi haina legai gi myoijina wari saringi manung adu da kadom dagi no khangdaba mawngda nung thomjilakpana singba kaya sa tharake aroibada content singa sigi maroi ba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yangbiri ba punaba pathaga sari channel asin atom da kana rabadi subscribe to bitribesna subscribe to birmo loinana like and share to busu kabi kana punama po amakhanna thaga sari